liquid chana. Manungna matung dada sana am teiru gisin nambam. Hello ma'am my channel da ma'am butaram na okcheri ma'am sina akoi gi hotel da gi irab laptana leiba banawlim beach na amane bako akoi na lai se ayuk ti ore duna nu sa su am yak matam oibedo haigalak pan sa haigalak oibedo ma'am si shell khun ma sanari ne angang haktang oithok pai tar sum koyadadi u phangdamnina adum bit haraudo ko bit tai tarne ade khun sanai ne dada ban je angang cha dong na ko ma'am angang oi be yare da bane na tra na ngaktang angang sadok pani da abungo ji mathana pham na tole Sangra manung na yaw du yeng ri Hut ke san. Oi tunjan na. Asan jam. ma'am dai bani thaba khujin yeng biyo ne ma'am yaw we da ma'am yaw As. Ano na? oh tea is it do ma'am yaw okay Liquid chana. manung na matung yaw ri nuai ti Sarada. pamme hinjari ni na nuai ti ma'am yaw na sini musul sai do si char gon ni si char do As padamar. char As le re. oi manung da lei ba jan si char di sai arang ani ni musul kano to nai ma sanari kan Mahan di sana. Matang sana rodo chala ai. Pai thogi ne. Asai da ku nam ta hau bani ne kai chara. Sen tha grama le sin. Bu thudu bu. Sadanam ne no thudu no. No. ma'am nusa se am sai ba ko si numit se adi nage nung chu bane ba ko ane nung chu raga sarap nusa gi yak pa do adu tawe do ko lai se ayuk sune ba ko aduna ayuk ki nusa haigalak po ba aduna abungo su warni na hore numidang war amu chat ase na halla se na hainare ma'am asnung di am nungai di magi samudra pani nungai ba ma ma'am haragadi ising makhol da dabdi amna calming oibedo wakhal yamna ingbedo oibako aduna goa gi experience ma'am yam nungai hai tare amuga su chatning ba dum phawebako abungo di ma'am as nungai bana maton thokre ma di angang na ising pam masidi ko ma'am sing laingoi nung yam pamidana aduna ma pena di sanajare Nungai bro. Hanladam. mayam sigi yellow gi ball se ising da taw tharai ne ba abungoi ma spam da na ngak sanajare de adum thanam me do dagiri mayam akhoi dum hale sigi banawlim beach se akhoi dagi khong na chatlaga di 15 minutes muktang changba gari na chatladi am thui ba ko tumba mafam ne ba ko to mayam moi gi sise lairak khulak hai tare ne khoi hotel dagi dum lairak kumba phawraga dum lae ba ko
ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯔꯥꯞꯄꯗ ꯀꯣꯏꯔꯨꯔꯦ ꯑꯔꯥꯞꯄ ꯕꯤꯆ ꯀꯩꯀꯥ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯛꯄꯗ ꯆꯠꯄꯁꯤꯁꯨꯀꯣ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯅꯛꯄꯒꯤꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯁ ꯒꯣꯋꯥꯁꯤꯗꯤ ꯕꯤꯆꯀꯤ ꯕꯤꯆ ꯉꯥꯛꯇꯅꯤꯗ ꯀꯣ ꯃꯌꯥꯝ ꯃꯦꯞꯇꯁꯨ ꯎꯔꯝꯃꯅꯤ ꯑꯗꯨ ꯃꯦꯞꯇ ꯏꯁꯤꯡꯅ ꯑꯗꯨꯝ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝꯅꯤꯅꯀꯣ ꯑꯁ ꯕꯤꯆꯀꯤ ꯑꯃꯔꯣꯝ ꯆꯠꯂꯦ ꯕꯤꯆ ꯑꯃꯔꯣꯝ ꯆꯠꯂꯦ ꯕꯤꯆ ꯃꯌꯥꯝ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯇꯕꯩꯔꯗꯤ ꯈꯪꯗꯦꯕꯀꯣ ꯏꯁꯤꯡꯒꯤ ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯑꯒꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯍꯦꯟꯅ ꯈꯪꯉꯛꯄ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯩꯔꯤꯉꯩꯗꯗꯤ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯗꯤ ꯄꯣꯠꯁꯦ ꯃꯁꯛ ꯈꯪꯕ ꯋꯥꯠꯄꯅꯦꯕꯀꯣ ꯂꯥꯞꯅ ꯎꯔꯀꯥꯟꯗ ꯍꯦꯟꯅ ꯈꯪꯕꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯏꯂꯥꯏ ꯂꯥꯏꯊꯣꯛꯑꯝꯃꯒ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯨ ꯁꯨꯃꯥꯏꯅ ꯇꯨꯔꯤꯖꯝꯗ ꯀꯩꯗꯒ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯗꯤꯀꯣ ꯌꯥꯝ ꯆꯥꯎꯈꯠꯇꯧꯖꯥꯠꯅꯤ ꯃꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯒꯣꯋꯥꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅꯀꯣ ꯃꯌꯥꯝ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯐꯝ ꯑꯇꯩꯗ ꯂꯩꯕ ꯅꯠꯇꯦ ꯐꯖ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯅ ꯇꯆ ꯇꯧꯔꯝꯕꯒꯤ ꯃꯐꯝ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯐꯝ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯥꯟ ꯂꯣꯏꯁꯤꯟꯗꯅ ꯀꯣ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯃꯤꯁꯤꯡꯁꯦ ꯋꯥꯅ ꯋꯥꯅ ꯂꯩꯅꯔꯤꯁꯤꯡꯁꯦꯀꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯁꯦꯜ ꯄꯥꯏꯕ パイꯗꯕꯗꯨꯅ ꯑꯃꯅꯦ ꯁꯦꯜꯗꯤ ꯇꯥꯟꯕ ꯉꯝꯃꯦ ꯑꯗꯣ ꯁꯦꯜ ꯇꯥꯟꯒꯗꯧꯕ ꯃꯇꯝꯁꯤꯗ ꯂꯥꯟ ꯇꯧꯔꯒ ꯂꯩꯕꯁꯦꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯂꯩꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯣ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯁꯦ ꯂꯩꯉꯣꯏ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯩꯅꯣꯗ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦꯕꯀꯣ ꯂꯩꯉꯣꯏ ꯇꯩꯔꯒ ꯍꯜꯂꯛꯄꯅꯤꯅ ꯗꯥꯏꯔꯦꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯆꯪꯕ ꯌꯥꯗꯦꯕꯀꯣ ꯅꯥꯀꯟꯗ ꯇꯣꯇꯤ ꯊꯝꯃꯦꯕꯀꯣ ꯀꯩꯅꯣ ꯆꯥꯝꯊꯣꯛꯅꯕ ꯑꯗꯨ ꯆꯥꯝꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯃꯣꯠꯁꯤꯟꯗꯣꯏꯅꯦꯕ ꯆꯥꯝꯊꯣꯛ ꯂꯣꯏꯔꯒ ꯑꯕꯨꯡꯉꯣꯒ ꯗꯗꯥꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯦ ꯅꯍꯥꯟꯃꯨꯛ ꯈꯛꯇꯪꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯁꯣꯝ ꯅꯍꯥꯟꯃꯨꯛ ꯔꯤꯖꯣꯔꯠ ꯆꯠꯄꯗꯣ ꯂꯣꯇꯁꯀ ꯁꯥꯠꯂꯤꯁꯦ ꯂꯣꯇꯁꯀꯁꯦ ꯁꯥꯠꯂꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯒꯝꯂꯥꯁꯤꯗ ꯑꯁ ꯗꯗꯥ ꯕꯥꯜꯇꯤꯟ ꯄꯨꯔꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯄꯥ ꯃꯆꯥꯁꯦ ꯉꯥꯏꯍꯥꯛ ꯄꯦꯟꯅ ꯏꯁꯤꯡ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯣ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯄꯣꯊꯥꯅꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯁꯨ ꯋꯥꯏꯁꯤꯜꯂꯨꯔꯦꯕꯀꯣ ꯒꯥꯔꯤ ꯃꯆꯥ 3 ꯋꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ 3ꯒꯤ ꯑꯗꯣ ꯋꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯕꯤꯆꯁꯨ ꯆꯠꯂꯨꯔꯒ ꯑꯇꯩ ꯀꯩꯝ ꯆꯠꯇ꯭ꯔꯦꯕ ꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯒꯥꯔꯤ ꯄꯩꯁꯥꯁꯨ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯀꯣꯏꯔꯁꯨ ꯋꯥꯏ ꯑꯗꯨꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇ꯭ꯔꯁꯨ ꯋꯥꯏ ꯑꯗꯨꯅꯦ ꯑꯗꯨꯗ ꯃꯣꯏꯁꯨ ꯄꯣꯊꯥꯔꯁꯤꯗꯅ ꯇꯧꯔ ꯃꯣꯏ ꯄꯣꯊꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯈꯩ ꯉꯥꯏꯍꯥꯛ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯈꯣꯠꯄ ꯌꯦꯡꯉꯨꯁꯦꯅ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯑꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯃꯔꯥꯡ ꯖꯔꯥꯡ ꯇꯧꯕꯗꯀꯣ ꯑꯗꯩꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯑꯁꯤꯅ ꯅꯦꯛꯁ ꯗꯦꯗꯅꯦ ꯁꯤꯅ ꯕꯦꯁꯤꯂꯤꯀꯥ ꯑꯣꯐ ꯕꯣꯝ ꯖꯤꯖꯁ ꯍꯥꯏꯅ ꯆꯔꯆ
ꯑꯔꯤꯕꯅꯦ ꯑꯁꯤꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯒꯤ ꯆꯔꯆꯁꯦ ꯁꯦꯟꯆꯨꯔꯤ ꯃꯔꯤ ꯁꯨꯔꯕꯅꯦꯀꯣ ꯁꯦꯟꯆꯨꯔꯤ ꯃꯔꯤ ꯍꯦꯜꯂꯦ ꯍꯥꯏꯌꯦꯕꯀꯣ 432 years ꯁꯨꯔꯕ ꯆꯔꯆꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯎꯕꯗꯀꯣ ꯀꯩꯅꯣꯝꯃ ꯇꯨ ꯆꯨꯡꯉ ꯐꯥꯎꯕꯗ ꯇꯧꯋꯦꯕ ꯈꯨꯠꯆꯥꯎ ꯑꯃ ꯈꯨꯠꯆꯥꯎ ꯊꯤꯅ ꯆꯥꯎꯋꯦ ꯋꯥꯡꯉꯦ ꯑꯗꯨꯒ ꯐꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨ ꯍꯤꯁꯇ꯭ꯔꯤꯅꯤꯀꯣ ꯃꯌꯥꯝ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯒꯤ ꯇꯥꯏꯞꯇꯀꯣ ꯄꯥꯁꯇ ꯆꯠꯂꯨꯕꯒꯤ ꯇꯥꯏꯞꯇ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯑꯔꯤ ꯑꯔꯤꯕ ꯁꯇ꯭ꯔꯛꯆꯔ ꯎꯕꯁꯦ ꯊꯣꯏ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯨꯝꯃꯣ ꯃꯊꯪ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯁꯝꯗꯔ ꯂꯥꯎ ꯃꯌꯥꯝ ꯆꯪꯉꯁꯦ ꯌꯦꯡꯉꯨꯔꯁꯦ ꯐꯣꯇꯣ ꯅꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯕ ꯀꯥꯟꯗ ꯈꯛ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯥꯞꯄꯔꯣꯏꯒꯦ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯃꯤ ꯃꯃꯥꯡꯗ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯥꯞꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯀꯥꯞꯀꯦꯗ ꯌꯥꯝ ꯐꯖꯕꯁꯤꯕꯨꯅꯅꯦ ꯈꯤꯇꯪꯗꯤ ꯅꯝꯃꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛꯁꯦ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯗ ꯄꯣꯛꯑꯝꯃꯦ ꯑꯗꯨꯗ ꯄꯣꯛꯑꯝꯃꯦ ꯍꯥꯏꯔꯒ ꯑꯩꯅ ꯄꯣꯛꯑꯝꯃꯤꯕ ꯔꯤꯂꯤꯖꯟꯗꯨ ꯈꯛ ꯑꯩ ꯊꯥꯖꯕ ꯑꯗꯨꯝꯕ ꯃꯤ ꯅꯠꯆꯗꯦꯕꯀꯣ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯧꯋꯦ ꯏꯁꯣꯔꯁꯨ ꯑꯃꯈꯛꯇꯅꯦꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯁꯤꯒꯤ ꯎꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ 3-4ꯃꯨꯛꯅ ꯀꯣꯟꯕ ꯊꯨꯡꯒꯗꯧ ꯃꯥꯜꯂꯦ 3-4 ꯆꯪꯉꯒ ꯀꯣꯟꯕꯗꯣ ꯑꯗꯨꯒꯤ ꯃꯨꯛꯀꯤ ꯆꯥꯡꯗ ꯆꯥꯎꯋꯦꯕ ꯃꯥꯏ ꯃꯈꯣꯡꯁꯦ ꯀꯦꯃꯦꯔꯥꯗ ꯎꯕꯒꯤ ꯌꯥꯝ ꯆꯥꯎꯅꯗꯤ ꯎꯗ꯭ꯔꯦꯕ ꯃꯥꯏ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯃꯥꯟꯕ ꯀꯥꯁꯦ ꯌꯥꯎꯅ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯅꯣꯡ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯥꯔꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯁꯤꯗ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯍꯧꯖꯤꯛꯀꯤ ꯕꯦꯁꯤꯂꯤꯀꯥ ꯑꯣꯐ ꯕꯣꯝ ꯖꯤꯖꯁꯇꯨꯗꯒꯤ ꯑꯗꯨꯝ 250 meters ꯃꯨꯛꯇꯅꯦꯕ ꯆꯠꯂ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯎꯅꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯄꯣꯔꯇꯨꯒꯤꯁꯅ ꯄꯥꯜꯂꯝꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯒꯕꯔꯅꯔꯁꯤꯡ ꯑꯗꯒꯤ ꯚꯥꯏꯁꯔꯣꯏꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯩ ꯁꯀꯜꯞꯆꯔ ꯑꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣꯏꯟ ꯀꯔꯦꯟꯁꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯋꯦꯄꯟꯁ ꯀꯩꯀꯥꯗꯣ ꯑꯗꯨꯝꯕ ꯈꯔ ꯂꯩ ꯑꯗꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗꯦ ꯑꯗꯣ ꯌꯥꯕ ꯀꯥꯟꯗ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯛꯀꯦ ꯑꯕꯨꯡꯉꯣꯁꯨꯅꯦ ꯃꯌꯥꯝ ꯋꯥꯕꯗ ꯂꯣꯏꯔꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯐꯥꯎ ꯋꯥꯁꯤꯜꯂꯛꯑꯕꯅꯦꯕ ꯑꯗ ꯆꯠꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯁ꯭ꯇ꯭ꯔꯣꯂꯔꯁꯨ ꯄꯨꯔꯛꯍꯧꯗ ꯃꯄꯥꯅ ꯑꯃꯨꯛ ꯄꯝ ꯑꯩꯅ ꯑꯃꯨꯛ ꯄꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯕꯦꯁꯤꯂꯤꯀꯥ ꯑꯣꯐ ꯕꯣꯝ ꯖꯤꯖꯁꯇꯣ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯨ ꯆꯔꯆꯅꯦꯕꯀꯣ ꯁꯤꯁꯤꯅ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁ ꯑꯣꯐ ꯑꯁꯤꯁꯤ ꯑꯗꯨꯒꯤ ꯆꯔꯆꯅꯦꯕꯀꯣ ꯁꯤꯁꯨ ꯍꯣꯔꯦꯟ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯈꯪꯗꯦ ꯑꯩ ꯅꯝꯃꯦꯕ ꯅꯣ ꯅꯣꯗ ꯂꯥꯎ ꯃꯌꯥꯝ ꯑꯕꯨꯡꯉꯣꯒ ꯑꯕꯦꯝꯃꯒꯁꯦ ꯑꯁ ꯃꯕꯥꯅꯤ ꯑꯃꯨꯛ ꯁꯥꯟꯅꯀꯣ ꯃꯣꯏꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯑꯃꯨꯛ ꯁꯥꯟꯅ ꯑꯃꯨꯛ ꯄꯝ ꯇꯧꯔꯒꯅꯦ ꯆꯠꯂꯦ ꯃꯅꯨꯡꯁꯦ ꯐꯦꯟꯒ ꯊꯥꯔꯒ ꯏꯪꯉꯦꯕꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯃꯕꯥꯅꯤ ꯁꯥꯟꯅꯖꯔꯦ ꯃꯌꯥꯝ ꯃꯅꯨꯡꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯐ꯭ꯂꯣꯔꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯔꯨꯐꯀꯥꯁꯦꯀꯣ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯍꯧꯋꯦ ꯌꯥꯝ ꯐꯖꯩ ꯃꯅꯨꯡꯁꯦ ꯃꯌꯥꯝ ꯒꯣꯋꯥꯁꯦ ꯄꯣꯔꯇꯨꯒꯤꯁꯈꯩꯅ ꯅꯩꯔꯝꯕ ꯖꯥꯠꯅꯤꯗ ꯂꯥꯎ ꯅꯪ ꯀꯨꯀꯤ ꯆꯥꯎ ꯂꯥꯎ ꯀꯨꯀꯤ ꯂꯧꯊꯣꯛꯀꯦꯕ ꯑꯃ Cristiano Ronaldo ꯂꯩꯔꯦ ꯑꯕꯦꯝꯃ ꯀꯨꯀꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯋꯥꯟ
mayam sum chatlingai da ko sum yengingai da si se mafam sida sigi chamana leimai sida niko moisu ngasai important figures kaya ama governors viceroys kaya ama sida chalam do niko moisu na khalak bado ado museum manung da changba khak natana haidi history da chat padawna phaw bado isa da sigi mafam ka se one mya matam amada chatlam duine ba moina sina tholakpagi lambi ne ma'am makhada ne ba ko asai da mathak karaga mathak ta leiba ne ba ko floor first floor hai tar ne du da leiba ne du ko se thogle e du ga asai number yad da na ma'am ngmjahwdre phajana mina mamanga ti ri na ma se ang sana nei thokre ba ko mayam si kong chat si ko sa ka sa de chat ngam do man te ko chat bada koi bada wai de ni ngam to je adagi di mayam sa gi St. Francis of Assisi gi church to adu do aina haktang changa ga manung si namak pa ne ba yeng biyo ne ma'am atne kuchom ne ma'am khuwang am ni ko magi roof se magi ceiling hai tar ne mathak se as khuwang ama ma'am videos da ne khangdra bane ba sai ko na lab na ubada wang bado adu manung se kaimta floor thamda bida khuwang am ne ma'am wang ga ta chang bada ishwar se lait lairam ga da bai tap ta isha da kaino ma phaw bado khangbra kai rogma di kari hani normal or da ba kaino ma regular da ba kaino ma phaw bado tawe abunga se mung sida mung sana lai thokre ko angang je mya yang ne angang hai jini ko moi mung ngai lai ponte tagini thokle e myam nong su asai mate ma churamme adagi de mo hang kra matung de sumaina dum mamma ga lai re ko ai camera da su sumaina yam kana seng je myam mayam daily khoi de thogle dum aduga mayam si numit sida khoi je aquarium ama su chat bane bako adugi aquarium gi video de aina tongana thaga chakre thaga chakra bane do ai link hapcharam ge description da adaidi mayam khoi do sida dona polana coastal view point hai tar adu da chat le bako adu lambi da lehori ba yum sing se adagi di ising ke ka u se phajai na myam mate ma namjarak pane Bollywood film gi movie sin se yam yaw hai myam pham se phajai thai loi nam ya ni je ni jaga bu de kha wa le sa la gai na le nam ba milk river ai ri my family mein pata nahi ngmjahwdre family of 3 Ajina mo pam jaw yo lo. Croy aure. Mo pam jaw yo lo ji da. Mo jo na mi balai ni. Swatch. Kai min ko ge ra. Are thak lag ki. Bye bye. Bye bye. Bye bye. Sat log. Ong tare to ji. Ma'am dona pola je tutorial ani sam thengna ba ta ba mafam ne ba ko Arabian Sea da tasin ba hai tar moi sham da samna ba mafam ne hai tar ko siam ti na phajai mafam se duga sunset ti yeng ba phangak tren me che nong chu ba ga nong mang ba ko daw ya de ko do yam di phajai myam sunset yam phajai hari sim mafam se ya moi office sabak to jno angang myam ga gari mo wai de na hamre lupa sang bi tho ga chap lu ji la duga kai no kai mi sa ro hoi ya ida ma khatang wai na ga hala ko dai thau ina ha chak thibna nang thau ro ya dra ya
ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯇꯧꯔ ꯊꯅꯝꯕ ꯇꯜꯂꯤꯅꯦ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯊꯝꯃꯝꯃꯒ ꯈꯪꯒꯗꯕꯅꯤ ꯁꯤꯡꯒꯝꯒꯤ ꯍꯥꯎ 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 ꯅꯣꯏ ꯐꯝ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯝꯇ ꯅꯝꯒꯤ ꯁꯤꯡꯒꯝꯒꯤ ꯁꯤꯟ ꯅꯝꯐꯝ ꯉꯥ ꯐꯥꯅꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯦꯞꯇ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯄꯨꯔꯥ ꯃꯄꯥꯟꯅꯅꯦ ꯌꯦꯡꯉꯣꯅ ꯂꯩꯔꯤꯁꯦ ꯃꯦꯞꯇ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯔꯥꯕꯤꯌꯟ ꯁꯤꯅꯒ ꯀꯣꯏꯁꯤꯜꯂꯒꯀꯣ ꯃꯊꯛꯇ ꯀꯥꯔꯒ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯃꯊꯛꯇꯒꯤ ꯌꯦꯡꯕ ꯌꯥꯝ ꯐꯖꯅꯤꯀꯣ ꯃꯈꯥꯗꯒꯤꯐꯥꯎꯁꯨ ꯌꯥꯝ ꯐꯖꯔꯁꯤꯅꯗꯤ ꯃꯊꯛꯇꯒꯤꯁꯨ ꯌꯥꯝ ꯐꯖꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ video nangnya nong simak makap curi ini sulap pelep deh oh ini nggak gue video nang mimi deh kamu tahu ya mak pose apa ini mayam adum thokle adudagi ai video se ngmjahwdre ko nong churakpaga kaiga ꯑꯩꯈꯣꯏꯗꯣ ꯗꯤꯅꯔꯁꯨ ꯆꯥꯔꯁꯦ ꯑꯗꯒꯤꯗꯤ ꯕꯤꯆ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯂꯥꯞꯅꯗꯕꯀꯣ ꯑꯩꯈꯣꯏ ꯂꯩꯐꯝ ꯍꯣꯇꯦꯜꯗꯨꯒ ꯌꯥꯝꯁꯨ ꯂꯥꯞꯅꯗꯕ ꯃꯐꯝ ꯑꯃ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯂꯩꯅꯦꯅ ꯍꯧꯖꯤꯛꯀꯤ ꯀꯣꯜꯕꯥ ꯕꯤꯆꯇꯨꯗ ꯂꯩꯅꯦꯅ ꯍꯥꯏꯔꯦ ꯆꯥꯐꯝꯁꯨ ꯀꯩꯁꯨ ꯁꯤ ꯐꯨꯗ ꯀꯩꯀꯥ ꯑꯗꯨꯗ ꯆꯠꯂꯁꯦꯅ ꯍꯥꯏꯅꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯗ ꯂꯥꯛꯄ ꯂꯝꯕꯤꯗꯅꯦ ꯃꯌꯥꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯦ Dengar kok, ingatin. Lah, jadi main. ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯗꯤꯅꯔ ꯆꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯦꯗ ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯣꯛꯑꯅꯤꯕꯀꯣ ꯅꯣꯡꯉꯥꯟꯕꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯤ ꯐꯨꯗ ꯈꯔ ꯈꯥꯖꯤꯡꯒꯨꯝꯕ ꯑꯗꯩ ꯉꯥ ꯃꯈꯜ ꯈꯔ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯆꯤꯟꯖꯥꯛꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯗꯨ ꯆꯥꯔꯛꯄꯩꯔꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯁꯤ ꯐꯅ ꯍꯥꯎ ꯇꯥꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨꯝ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯑꯦ ꯌꯧꯔꯦ ꯑꯩ ꯑꯇꯩ ꯅꯝꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯗꯕꯣꯂꯤꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯁꯥꯎꯠ ꯒꯣꯋꯥꯅꯦꯕꯀꯣ ꯁꯥꯎꯠ ꯒꯣꯋꯥꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯨꯡꯕꯗꯨꯅ ꯅꯣꯔꯠ ꯒꯣꯋꯥꯒꯤ ꯃꯣꯄꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯅꯦꯕꯀꯣ ꯁꯤꯒꯤ ꯑꯦꯌꯔꯄꯣꯔꯠꯁꯤꯅ ꯈꯔ ꯄꯤꯛꯑꯦ ꯑꯗꯨꯅ ꯃꯤꯁꯨ ꯌꯥꯝ ꯀꯟꯅ ꯆꯤꯟꯕ ꯑꯣꯏꯗꯦꯕꯀꯣ Thôi. Hi. Circle. Fan. Fan. Ooh.
South Goa-gi airport-ne airport ani subani aduna mi yam leite mo airport ani subanina Inge hen ngai wan. fan ku sa se fan ku chau se asi chau si kamai khang ne video da di pam khang ari Khang ngai ni. khang we Mi u lo tu ga sa te mo lo. Perspective ni hol lo. akoi Goa-dagi halaktore Goa-dagi Bangalore da handore Manipur da di lakpa phangdare bye bye